Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau hiyangai nini panbada pangthokpa Manipuri khwaidagi chawba sahigi kumai ningol sakauba hayang pangthoknaba sem sanari Rajapal yauna raja sigi lusingbasing amsung lanai lup kayana ningol sakauba kumaigi yaifa paujel pirakli ningol sakaubaga mari lenana nifu taruk lak suba ngagi mela ngasi haukhre sareng puthokpagi sang mamang sahigi yengnabada singthaningai oine hengatle NSNIM gi lusingba Thungaileng muiba sahi yangkhai gi matungda ngasi ukhulda lakhre amasung Griha Mantraloy gi High Power Committee ga Ladakh ki lusingba singa ngasi New Delhi da unaduna tongan ba wafung kya gi matangda khanakhre Mitai calendar gi hiyangai nini panbada pangthokpa Manipur gi khwaidagi chawba sahi gi kumai ama oiriba ningol sakauba hayang pangthoknaba sem sanari Yumnak sagai onkhrabi ningol oibi singna mapam lamdamda satuna mama mapa mabung mapa singa nungsi sanana samin thakminaba amadi ngamjaba khudol pot tamduna nungsinabagi achetpa mari utliba kumai asigidamak khwairambal kaithel yauna tampaki kaithel singda pot leiba laknaba miyamna sikna sainaba ngamdana mi chille maru oina Imphal gi khwairambal kaithel da miyoi chakya pot sei leiba laknakhi mi ka hena chinbana traffic police yauna Manipur police ki personnel singna section ngak senki Ningol sakauba kumaiga mari lainana Rajapal yauna raja sigi lusingbasing amasung lanai lup kayana miyamda yaifa paujel pirakli Rajapal Ajay Kumar Bhalana mahaki paujel dahai Manipur gi ningol oibi singna kumai asigi phajaba leiteng oiri mabung mopasing ningol oibi singa nungsinabagi achetpa mari amadi amata oibagi saktam utliba kumai asina Manipur gi ina khulaba satnabi nat amasung nungsi sanabagi matau adu uba phangli Kumai asina lakpada anayak yaudaba amadi lamdam asigi imung manung nungai yaifaba oirasanu haina paujel pirakli Manipur Vidhan Sabha gi Adaksa Thoksom Saitabarta Singh Hanagi Mukhyamantri Nongthomam Biren MLA Thongam Biswajit MLA Yumnam Khemsan Kendra gi Hanagi Rajya Mantri Dr. R.K. Ranjan Singh yauna tongan ba MLA amadi Rajniti Dol Mahiroi Lup amadi CSO singna ningol sakaubana lakpada miyamda yaifa paujel pirakli Ningol sakauba kumaiga mari lenana nifu taruk lak suba ngagi mela ngasi Imphal gi konung mamangda leiba hapta kangjebungda Rajya gi Additional Chief Secretary Vivek Kumar Dewangan haudokre numit nini sathagda Rajya gi Fisheries Vibhagna khanana sinba ngagi mela sida punna stall samani phuma thoi hangli mela sida Rajya sida mahusadagi leijaraklaba nga sing yauna tongan ba nga makhal sing phanghalli Mela asi haudokladuna Rajya gi Additional Chief Secretary Vivek Kumar Dewangan nahai Manipur da nga metric ton humphumari darkar leibada metric ton nifudagi na nifumanga phawadi Rajya sina puthokchaba ngamle awatpa nga metric ton kun lomdi mapandagi pusilakli adubu Rajya sida nga puthokpagi sang hengerhanaba tongan ba thorang sing paikhalli haiki ngagi mela asiga mari lenana pawmisinga unabada Fisheries Vibhag ki Director T Fulen nahai Sahi asida sareng puthokpagi sang mamang sahiga yengnabada singthaningai oine hengatle adubu sareng leningba mi masing yabana puthokliba sang asina mipung khudimak pelhanba ngamdrabasu imoinu ira thauni nangnaba sareng masing yamna puthoknaba honari sahi asigi oina mela asida punna nga kilogram lak ama makhai puthoknaba pandam thamli nga khwaidagi yamna puthokpa ngamida hana piramba manadagi hengatuna sahi asigi oina khwaidagi yamna puthokpa ngami ahumda mathang sitna lupa lak ani lupa lak ama makhai amadi lupa lak ama piragani miyamna mapandagi pusilakpa nga sabagi mahuta lamdam asida puthokpa nga sabiyu haina Director T Fulena appeal tawrakli mangna hai Mapan nga sabi do isra pude koi Manipur nga si sabi yo kai gina hakala mapan nga si da yalakli ba chemical sing se pum dana ba iduna andra se asaba state pude gi halta na yorak na ba hamna 15 to 20 days away 15 to 20 days se pum dana ba hida khapak paduna cha ba da consumption to da health yam hazardous way aduna aina appeal to joining badi koi gi local gi fish farmer promote to view fishery department amadi fish farmers mayam gi hona jamandagi tingandi ukabi ngaton pengba matik chana pangbangame Amaromda District Fisheries Officer Imphal West ki makhada pangthokliba mela asida hauji pung 3 makhai degi nga leiba lakpasingda akhanaba khudongchaba sing piragani hairi
ꯑꯩꯈꯣꯏ DFO ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯡ 8 ꯃꯈꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯣꯐꯔ ꯄꯤꯕ ꯍꯧꯖꯔꯒꯅꯤ ꯉꯥ ꯀꯦꯖꯤ 3ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯤꯡꯒꯤ ꯔꯦꯠ 250ꯗ ꯌꯣꯟꯖꯔꯒꯅꯤ ꯑꯗꯨꯒ ꯄꯦꯡꯕꯥ ꯑꯃꯁꯨꯡ ꯉꯥꯇꯣꯟꯅ 200 per kgꯗ ꯌꯣꯟꯖꯔꯒꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁꯀꯤ DFOꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯐꯔꯅꯤ ꯁꯤꯒꯤ ꯑꯣꯐꯔ ꯑꯁꯤ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯇꯧꯕꯤꯒꯗꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯗꯥꯏꯔꯦꯛꯇꯔꯒꯤ ꯇꯔꯐꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯔꯤ अमरोमदा राज्य की हानगी मुख्यमंत्री नोंथोमम बिरेन हाइरी आत्मनिर्भर भारत की थौरांग मखादा मणिपुर दा मैतै सरेंग हाइना खंगनबा nga मखल असि माइ पाकना पुथोकपा होरकपदगी बांग्लादेश तगी पुसिलकपा सरेंग चादा हुंफु हंथहनबा ngamle सोशल मीडिया दा थागलकपा पोस्ट अमदा श्री बिरेन हाइ इंग्लिशिंग अनि 18 दा हुदोखिबा सरेंग प्रोजेक्ट की मखादा पाइखलकपा थबक सिंग माइ पाकना संगसिलकपदगी ngasiदी राज्य सिदा किलोग्राम 5 लुम्बा सरेंग फावबा पुथोकतुना मणिपुर की मियामदा फंगनबा ngamli निंगोल चाकौबगी पोट लेबदा पिफम थोकपा अरुम्बा सुना पीदबा सिंग यंगसिनबगी थबक राज्य की वेट एंड मेजर्स डिपार्टमेंट लेप्तना सथरी थौरांग असि नुमित खरनीगी ममांगदगी इम्फाल की ख्वारंबन कैथेलदा मखोइगी बुथ सिंग हांगदोक्तुना संगसिलखिबनी मसिगी सुमथक्ता तोंगान तोंगानबा महिरोइ लुप तरुकनसु पोटचै ममल हेने योनबा दुकान सिंगदा अखनबा ड्राइव सथरी महिरोइ लुप सिंग अदुगी अखनबा कांगबुना ख्वारंबन कैथेलगी अकोइबदा फंगलिबा दुकान सिंगदा संगदुना पोटचैगी ममल हेने योनबा यावब्रा हाइने यंगसिनखि लोइनना दुकान ममांगदा पोटचैगी ममल थेतुना थमनबा दुकानदार सिंगदा खंगहनखि ताबिरिबा पावसे आकाशवाणी इम्फालदगिनी नेशनल सोशलिस्ट काउंसिल ऑफ नागालैंड NSCN-IM की लुचेंगबा थुंगाइलेंग मुइभा सही यांखैगी मतुंगदा ngasi उखुलदा थुंगलरे पवन हंस हेलीकॉप्टर अमदा थुंगाइलेंग मुइभा उखुलगी बक्सी ग्राउंड दा ngasi योपुंग 13 मखाइरोम तारकपा अदुवाइदा थुंगखि मागना हेक थुंगलबगा मसिंग यामलबा मियामना तारामना ओखि मागपु ओपगी थौरम अदु उखुलगी हेडक्वार्टर ग्राउंड दा पांगथोखि मदुदा मणिपुरगी नागा पीपल्स फ्रंट की MLA सिंह अवांगबो न्यूमाई रामुइबा लैस्यो कैसिंग अमदी खासिम बासुम सरुक याखि हक्सांगी फिबमना मरम ओइदुना श्री मुइभागी वारोल NSCN-IM की मियो एमना पाथोखि माकी वारोल दा हाई इंग्लिशिंग अनि अनिगी एम्स्टरडाम जॉइंट कम्युनिटी अमदी इंग्लिशिंग अनि 15 की फ्रेमवर्क एग्रीमेंट युमफम ओइदुना शांति की वारी सारिबा सिगी वारोशन पुरकपा हाइबसी NSCN-IM की असेटपा फिरेपनी नागागी ओइबा फिराल अमदी संविधान थंबगी वाफम असिदा करिगुंबा हिरम अमतदा ताइसिनबा पुरकलोय हाइखि अमरोमदा मतम कुइरबगी तुंगदा महाकी पोंगनफम लमदमदा लाकपगी खुदोंचाबा फंगबा सिदा नुंगाइबा फोंदोकलदुना श्री मुइभागी वारोलदा तांखुल फुरुप यावना तोंगान तोंगानबा लुपसिंग ह्यूमन राइट्स एक्टिविस्ट सिंग महिरोय अमदी नुपीगी लुपसिंग सर सिंग अमसुंग राज्य सरकार बु थागतपा फोंदोकलमखि श्री मुइभागी मणिपुर खोंगचर असिगी मतांगदा अखोइगी उखुल पाउमिगी अखनबा पाउदम Jahi Yankee Gitung the Naga Luchingba Twingalang Muiva Ngasi Mahaki High School Tampam Hometown Ukrur Amasung Mahaki birthplace Somter the Yauraki. NSCN-IM ki Chief Political Negotiator Mahakna Pairakpa Pawan Hans Chopper Taki Pakshi Crown the Hek Tokrakpada Ngai Riba Mayam Nungai Manbaki Kapnayi. Pakshi Crown Taki Ukrur Headquarter Crown the Kari Tongtu Nachat Ki Loinana Homecoming Ceremony Pangtoki. Ningchingpa Yai Mahakna Naga Freedom Movement the Yaurakpa Gitung the Manipur the Laktabasi Jahi Yankee Hangrabani. Homecoming ceremony asida angang ahal khai datana lakpa uyi. Loina na Manipur da Ladybird Chati ayamba na mahakpo oknak balaki. Pung ani changba homecoming ceremony hek loiraga amuka chopper tongtuna mahaki birthplace somter da chaki. Mahaksi somter da hapta ama laikani. Akashvani Imphal ki pauke tamak okruta ki sorting shimri. Prohibition of Child Marriage Act Child and Adolescent Labor Act की मतंग दमियामबु हेना भाव तहनबगी पांदमदा सोशल वेलफेयर विभाग की मियंग मखादा चाइल्ड प्रोटेक्शन यूनिट चांदेल अमसुंग डिस्ट्रिक्ट एडमिनिस्ट्रेशन चांदेल न पुन्ना सिंदुना वाकथोन अमा ngasi पांगथोखरे वाकथोन अदुदा पुन्ना अंगांग चामा यांखैरोम अमदी चाइल्ड यूनिट की ऑफिशियल सिंग सरुक याखि कल्चर मंत्रालय की मियंग मखादा इंदिरा गांधी नेशनल सेंटर फॉर द आर्ट्स एंड द इम्फाल आर्ट गैलरी गा खुसमनदुना नुमित तरुकनी की ओबे एग्जीबिशन कम पैनल डिस्कशन ngasi kwa kaithel da leiba Imphal Art Gallery da hudokre canvas ki kuthangda folk culture amasung awang nongpok bharat ki punsi mahing haiba hiram asida Manipur da khanaba miyang haiba hiram da exhibition amadi panel discussion adu pangthokpani panel discussion da cultural activist Mutua Bahadur costume designer Laisram Sarat National Lalit Kala Academy awardee Nongmaithem Nandaraj amadi
research scholar Laisram Susil saruk yakhi. Lamdam asigi folk story sing ayak palai oina puthoktu na miyam da khanghanabagi pandam da exhibition kam panel discussion asi pangthokpani haina. Artist amasu oiriba tharumadugi panelist Laisram Susil na phongdokhi. Mahangna hai. Folk culture and lifestyle of notice especially focus on Manipur have say visual artists promote toba aduga koi folk culture se lifestyle je visual and utpai tare khodam have the folk culture folk art folk hai se koi gi text di thengna bi ramani koi gi folk tales kaina pabi ramani adugo folk tales myam folk culture je visual and puthok de koi kya yam tan thengna deba aduna muk si visual and puthok di karmaina uga denge adi common man and layman sing da adugi em toraga to National Tobacco Control Program Gimkhada District Tobacco Cell Imphal West na sinduna ngasi Imphal gi tongan ba mafamsingda Tobacco Enforcement Drive sathakre. Tobacco Free Youth Campaign 3.0 gi manung chana sathakhiba drive adu Rims ki gate mamang yauna Manipur gi Haksel Vibhag ki office ki akoiba meter sahum gi manungda lairiba mafamsingda drive sathakhi. Akasbani Imphal dagi pau tabiri. गृह मंत्रालय की हाई पावर कमिटी का लद्दाख की लोसिंग सिंगंग असि न्यू दिल्ली दा उनादुना तोंगान तोंगान बो वाफम क्या की मतंग दा खनखरे ममांग था दा यूनियन टेरिटोरी असि दा हिंसा थोखिबदुगी तुंगदा मसिना अहान बा फॉर्मल ओइबा वारी सानाबनी एपेक्स बॉडी अमा ओइरिबा ले एंड कारगिल डेमोक्रेटिक एलायंस का गृह मंत्रालय की हाई पावर कमिटी की मरकता वारी सानाबगी थोरांग तोरकपनी मिफम लोइरबा तुंगदा पाउमिसिंगदा वांगांगबदा कारगिल डेमोक्रेटिक एलायंस की मेंबर Sajad Hussain Kargili na hai haukiba sahi taruk lomdagi Ladakh ta ganatantra lehenaba makhoi na dabi tawduna lakpani amasung masigi pambaidi mapung phaba raija ma ohenbani magna hai wathok asigi matangda mifam amuk anirak pangthokpana waroisin purakpa ngamloi amasung masigi damak makhata ba thabak paikhatpa sangi haujik sanabagi pau Kshetrimayum Premchand dagi Manipur Horse Riding and Polo Association in Makada Jatariba, Kutranipan Suba N. Hazari and Dr. N. Tombi State Polo Tournament Lisingani Kunmangagi, Nisi Sanakiba, Mesta, Ex Polo Club Wangkaina, Eastern Students Club Noibumbu, Panjal, Trying Toy Tarukta, Maitiba Pikre. Imphal Riding Polo Club A. Lamfelna, Uhol Polo Club Kaibibu, Panjal, Trying Toy Shinoda, Maitiba Pikre, Black Watch Polo Club Bo Parana, Assam Rifles Polo Team Bibu, Panjal Trying Toy Shinoda, Maitiba PK. Interjonal T20 Trophy da Northeast Senior Women Team da Sharuk Yanaba Northeast Zonal Selection Committee na Manipuragi Sanaroi Ani Koijam Ranjita Devi Amadi Haurungbam Kiran Balagalone na support staff oina Jessica Karam Khalakle. Amaromda Lucknow da Panokadaba BCCI Tournament Women Under 19 T20 Trophy Lisingani Kunma Kuntarukta Sharuk Yanaba Manipurgi Women Under 19 Cricket Team Amadi Support Staff Haying Imphal Thadok Lagani. District Yoga Training and Research Association Kakshing District Yogasana Sports Association ga Kusamaduna Niminini Jatarakpa Ahanba Rajataki Yogasana Tangnamnaba Lishingani Kunmangagi Makok Matang Tarabasingda Ngasi Manamatum Yantokre Toromadu Library and Information Center Kakshingi Auditorium da Pangtokibani. Manipur University Inter-College Wrestling Men and Women Tournament Lishingani Kunmanga Kuntaruki Champion Biramangol College na Oikre MB College na Ahan Runners Up Amasung JCRE College na Anisuba Runners Up Takre Tournament asi YK Wangzingi Games and Sports Advisory Shinduna College asigi Indoor Hall da Pangtokibani. Imphal West District Football Association Shinba Kunmanga Suba Super Division League Lishingani Kumanga Kuntarukta Sharuk Yagadaba Juvenile Club Tera Sapam Ladaki Sanaroi Amadi Official Singi Team Jersey Amadi Kitching Ngasi Pasco Esigi MLA S Kujukishorna Yentokre Nganthoi. Aroibada Maroiba Pau Amuhana Hiangain hini panbada pangthokpa Manipurgi khwaidagi sauba sahigi kumai ningol sakauba hayang pangthoknaba sem sanari Raijapal yauna raija sigi losingba sing amasung lanai lup kayana ningol sakauba kumai gi aifa paujel pirakli ningol sakauba ga mari lenana nifu taruklak suba ngagi mela ngasi haukhre sareng puthokpagi sang mamang sahigi yangnabada singthaningai oine hengatle NSN IM gi losingba thungaleng muiba sahi yangkhai gi matungda ngasi ukhulda lakhre amasung
गृह मंत्रालय हाई पावर कमिटी लद्दाख की लुचिंबसिंग न्यू दिल्ली उन्नदुना तोंगान तोंगान वाफम क्या खनख्रे पाउ लोइजरे।